ꯖꯨꯟꯒꯤ ꯇꯥꯡ 12ꯗ ꯐꯣꯡꯕ ꯇꯣꯉꯥꯟꯕ ꯄꯥꯎ-ꯆꯦꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯟꯒꯠꯆꯔꯒ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯄꯥꯎꯗ ꯅꯨꯔꯨꯜꯒꯤ ꯃꯤꯁꯟꯅ ꯃꯤ 39 ꯍꯦꯟꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯀꯥꯟꯅꯕ ꯐꯪꯍꯟꯈ꯭ꯔꯦ꯫ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯁꯦꯈ ꯅꯨꯔꯨꯜ ꯍꯁꯟꯅ ꯍꯧꯗꯣꯛꯈꯤꯕ ꯁꯦꯈ ꯅꯨꯔꯨꯜ ꯍꯁꯟ ꯍꯦꯜꯊ ꯄ꯭ꯔꯣꯇꯦꯛꯁꯟ ꯃꯤꯁꯟꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯒꯤ ꯃꯤ 12 ꯍꯦꯟꯅ ꯇꯣꯉꯥꯟꯕ ꯑꯅꯥꯕꯁꯤꯡꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯀꯥꯟꯅꯕ ꯐꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯨꯔꯨꯜ ꯍꯁꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯍꯥꯛꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯣꯏꯕꯒꯤ ꯐꯪꯕ ꯇꯂꯕ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯂꯒ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯤꯡꯗ ꯍꯦꯜꯊ ꯄ꯭ꯔꯣꯇꯦꯛꯁꯟ ꯃꯤꯁꯟ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯤ 12 ꯍꯦꯟꯅ ꯁꯔꯖꯔꯤ ꯂꯣꯏꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯂꯥꯌꯦꯡꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯝꯐꯦꯜ ꯁꯅꯥꯀꯩꯊꯦꯜꯗ ꯂꯩꯕ ꯀꯤꯌꯔ ꯑꯦꯟꯗ ꯀ꯭ꯌꯨꯔ ꯍꯣꯁꯄꯤꯇꯥꯜꯅ ꯍꯧꯖꯤꯛ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯥꯏ ꯄꯥꯛꯅ ꯁꯔꯖꯔꯤ ꯂꯣꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯕꯥꯃꯣꯟ ꯀꯝꯄꯨꯗꯒꯤ ꯋꯥꯍꯦꯡꯕꯝ ꯁꯟꯖꯣꯏ ꯆꯍꯤ 45 ꯑꯃꯅꯤ꯫ ꯃꯍꯥꯛ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯒꯣꯜꯕ꯭ꯂꯦꯗꯔꯗ ꯅꯨꯡ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯕꯥꯃꯣꯟ ꯀꯝꯄꯨ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤꯒꯤ ꯏꯟꯆꯥꯔꯖ ꯏꯔꯦꯡꯕꯝ ꯐꯥꯜꯒꯨꯅꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯐꯒꯠꯂꯛꯂꯕ ꯃꯤ ꯀꯌꯥꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯅꯨꯔꯨꯜ ꯍꯁꯟꯕꯨ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯇꯨꯡꯗꯁꯨ ꯍꯦꯟꯅ ꯁꯧꯒꯠꯄ ꯍꯦꯜꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦ.ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯍꯧꯗꯣꯛꯂꯤꯕ ꯍꯦꯜꯊ ꯃꯤꯁꯟ ꯑꯃꯁꯨꯡ ꯑꯇꯩ ꯁ꯭ꯇꯥꯔꯠ-ꯑꯞꯅꯆꯤꯡꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯥꯜꯒꯨꯅꯤꯅ ꯑꯄꯤꯜ ꯇꯧꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯌꯨꯝ 5 ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯥꯐꯧ ꯈꯨꯟꯗ ꯂꯩꯕ ꯌꯨꯝ 5 ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯌꯨꯝꯁꯤꯡ ꯑꯗꯨ ꯁꯥꯇꯥꯝ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯁꯨꯡ 7ꯁꯨꯕ ꯑꯦ.ꯑꯥꯔ. ꯕꯠꯇꯥꯂꯤꯌꯟ ꯃꯅꯥꯛꯇ ꯂꯩꯕꯅꯤ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕꯗ ꯃꯩ ꯑꯗꯨ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯩ ꯑꯗꯨ ꯏꯃꯨꯡꯗ ꯊꯥꯟꯕ ꯀꯦꯟꯗꯜꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯑꯃꯗꯤ ꯌꯨꯝꯒꯤ ꯐꯛꯂꯥꯡꯁꯤꯡ ꯑꯗꯨ ꯋꯥꯒꯤ ꯑꯣꯏꯕꯅ ꯍꯦꯟꯅ ꯃꯩꯆꯥꯛ ꯀꯟꯈꯠꯂꯛꯇꯨꯅ ꯊꯪꯅꯅ ꯂꯩꯕ ꯌꯨꯝꯁꯤꯡ ꯋꯥꯏꯔꯛꯇꯨꯅ ꯄꯨꯟꯅ ꯌꯨꯝ 5 ꯑꯣꯟꯈꯤꯕꯅꯤ꯫ ꯁꯦꯅꯥꯄꯇꯤꯒꯤ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯃꯩ ꯀꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯔꯦꯝꯕ ꯇꯥꯈꯤ꯫ ꯃꯤꯠꯅ ꯎꯍꯧꯕ ꯀꯥꯡꯕꯨꯅ ꯄꯥꯎꯗꯝꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯅ ꯆꯥꯛꯄ ꯑꯗꯨꯗ ꯌꯨꯝ 5 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯛꯄꯒꯤ ꯋꯥꯊꯣꯛ ꯂꯥꯛꯂꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯀꯣꯗ ꯌꯥꯎꯗꯕ ꯅꯝꯕꯔꯗꯒꯤ ꯀꯣꯜ ꯇꯧꯔꯛꯄ ꯊꯦꯡꯅꯔꯕꯗꯤ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯑꯦꯝ.ꯄꯤ. ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯣꯏꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯁꯤꯖꯤꯟꯅꯕꯒꯤ ꯀꯣꯗ ꯂꯩ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗ ꯍꯧꯕꯗ +92 ꯌꯥꯎꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯗ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤꯅꯤ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛ ꯈꯪꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯝꯕꯔꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯅꯥꯇꯩ ꯆꯥꯗꯕ ꯃꯦꯁꯦꯖ ꯑꯃꯁꯨꯡ ꯐꯣꯇꯣꯁꯤꯡ ꯊꯥꯖꯤꯜꯂꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯩ꯫ ꯚꯤꯗꯤꯑꯣ ꯀꯣꯜꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯃꯇꯨꯡ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡꯗ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯗꯨꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯍꯧꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯃꯆꯥꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯃꯗꯨꯗ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯁꯤꯡ ꯎꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯔꯤꯁꯤꯚ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯁꯨ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯃꯛ ꯎꯠꯂꯛꯅꯕ ꯍꯥꯏꯔꯛꯄ ꯌꯥꯎꯔꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯔꯤꯁꯤꯚ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯐꯤꯚꯝꯗ ꯋꯥꯔꯤ ꯁꯥꯅꯔꯨꯔꯕꯗꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯀꯦꯞꯆꯔ ꯇꯧꯍꯧꯗꯨꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯁꯦꯝꯗꯣꯛꯂꯕ ꯅꯠꯇ꯭ꯔꯒ ꯅꯥꯇꯩ ꯆꯥꯗꯕ ꯁꯛꯐꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯊꯥꯖꯤꯟꯒꯅꯤ꯫ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯔꯥꯟꯕꯅꯤ, ꯃꯗꯨꯒꯤꯗꯃꯛ ꯄꯨꯂꯤꯁꯇ ꯇꯥꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯇꯨꯅ ꯀꯤꯍꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯒ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯎꯠꯇꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯑꯃꯗꯤ ꯅꯥꯇꯩ ꯆꯥꯗꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯎꯍꯟꯒꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯏ꯫ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯗ ꯆꯥꯏꯊꯣꯛꯅꯤꯡꯗ꯭ꯔꯕꯗꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯀꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯗꯨꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯕꯒ ꯂꯣꯏꯅꯅ ꯁꯦꯜ ꯄꯤꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯕ ꯌꯥꯎꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯍꯤ 23ꯔꯣꯝ ꯁꯨꯔꯕ ꯅꯨꯄꯥꯃꯆꯥ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯅꯨꯄꯤꯃꯆꯥ ꯑꯃꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯐꯤ ꯊꯣꯡꯗꯕ ꯁꯛꯇꯝꯁꯤꯡ ꯎꯠꯁꯤꯜꯂꯛꯄ ꯑꯃꯗꯤ ꯃꯃꯩꯊꯪꯗ ꯁꯦꯜꯒꯤ ꯗꯤꯃꯥꯟꯗ ꯇꯧꯔꯛꯈꯤꯕ ꯂꯩꯈꯤ ꯍꯥꯏꯅ ꯄ꯭ꯔꯦꯁꯇ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯒ ꯃꯥꯟꯅꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯐꯝ ꯑꯃꯗꯒꯤ ꯅꯨꯄꯤꯃꯆꯥ ꯑꯃꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯄ ꯑꯃꯗꯤ ꯅꯥꯇꯩ ꯆꯥꯗꯕ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯖꯤꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯗꯒꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯋꯥꯀꯠꯂꯛꯈꯤꯕ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯀꯠ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯆꯠꯊꯔꯛꯄ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯃꯇꯥꯡꯗ ꯋꯥꯀꯠꯂꯛꯄ ꯑꯍꯥꯟꯕ ꯀꯦꯁ ꯑꯣꯏꯔꯤ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯦꯁ.ꯄꯤ. ꯀꯦ.ꯑꯦꯁ. ꯁꯤꯕꯀꯥꯟꯇꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯕ ꯎꯅꯔꯨꯕꯗ ꯍꯥꯏ
ꯆꯤꯡꯅꯕ ꯐꯣꯟ ꯅꯝꯕꯔꯁꯤꯡꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯆꯠꯊꯔꯛꯄ ꯊꯦꯡꯅꯩ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯆꯦꯛꯁꯤꯟꯅ ꯂꯩꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯀꯣꯗ ꯑꯁꯤ +91ꯅ ꯍꯧꯒꯅꯤ꯫ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯣꯗ ꯌꯥꯎꯕ ꯅꯝꯕꯔꯗꯒꯤ ꯀꯣꯜ ꯇꯧꯔꯛꯂꯕꯗꯤ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯄ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯐꯦꯁꯕꯨꯛ ꯑꯃꯗꯤ ꯋꯥꯆꯞꯅꯆꯤꯡꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯐꯦꯁꯕꯨꯛꯇ ꯃꯁꯛ ꯂꯣꯠꯄ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯔꯥꯟꯕ ꯐꯦꯛ ꯑꯦꯀꯥꯎꯟꯠ ꯍꯥꯡꯗꯨꯅ ꯃꯦꯁꯦꯟꯖꯔꯒꯤ ꯈꯨꯠꯊꯥꯡꯗ SMS, SMG ꯊꯥꯔꯛꯇꯨꯅ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯅꯥꯇꯩ ꯆꯥꯗꯕ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯊꯥꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯇꯨꯡꯗ ꯁꯦꯜꯒꯤ ꯗꯤꯃꯥꯟꯗ ꯇꯧꯔꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄ ꯌꯥꯏ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯁꯦꯝꯕ ꯑꯃꯗꯤ ꯌꯥꯎꯕ ꯃꯇꯝꯗ ꯂꯤꯡꯛ ꯑꯃꯒꯤ ꯈꯨꯠꯊꯥꯡꯗ ꯑꯇꯣꯞꯄꯁꯤꯡꯁꯨ ꯌꯥꯎꯍꯟꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯄꯤꯔꯤꯕꯁꯤ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯁꯛ ꯈꯪꯗꯕ ꯀꯌꯥ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯄꯥꯝꯗꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯄ ꯌꯥꯏ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯊꯦꯡꯅꯕꯁꯨ ꯂꯩꯔꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ +92ꯅ ꯍꯧꯕ ꯅꯝꯕꯔ ꯑꯃꯗꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯄ ꯑꯃꯗꯤ ꯚꯣꯏꯁ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯤꯟꯗꯤ ꯂꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯊꯥꯔꯛꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯀꯤꯍꯜꯂꯛꯄ ꯌꯥꯎꯔꯤ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯨꯔꯥꯏꯗꯒꯤ ꯅꯨꯄꯤꯃꯆꯥ ꯑꯃꯗ ꯑꯁꯨꯝꯅ ꯀꯣꯜ ꯇꯧꯔꯛꯈꯤꯕ ꯃꯇꯨꯡ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ ꯋꯥꯀꯠꯂꯕ ꯃꯇꯨꯡ ꯇ꯭ꯔꯦꯀꯤꯡ ꯇꯧꯕꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅꯝꯕꯔ ꯑꯣꯏꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ IP ꯑꯦꯗ꯭ꯔꯦꯁ ꯄ꯭ꯔꯣꯛꯁꯤ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯕꯒꯤ ꯄꯥꯎ ꯀꯌꯥꯁꯨ ꯂꯩ꯫ +92ꯅ ꯍꯧꯕ ꯅꯝꯕꯔ ꯑꯗꯨ ꯑꯁꯦꯡꯕ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯑꯣꯏꯕꯔꯥ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯊꯤꯗꯣꯛꯄ ꯋꯥꯅ ꯊꯣꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎ-ꯆꯦ ꯑꯁꯤꯒ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠ ꯏꯝꯐꯥꯜꯒꯤ OC ꯑꯚꯤꯖꯤꯠꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯃꯥꯡꯗ ꯑꯁꯤꯒꯨꯝꯕ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯂꯥꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯇꯥꯕ ꯂꯩ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ +92ꯅ ꯍꯧꯕ ꯅꯝꯕꯔꯁꯤꯡꯗꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯛꯄꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯏꯟꯗꯤꯌꯥꯗ ꯂꯩꯈ꯭ꯔꯦ꯫ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯀꯣꯗꯁꯤꯡ ꯑꯁꯤ ꯐꯥꯕ ꯉꯝꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯑꯃꯗꯤ ꯄ꯭ꯔꯣꯁꯦꯁ ꯁꯥꯡꯅ ꯆꯪꯕꯅ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ +91ꯅ ꯍꯧꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯐꯣꯔꯦꯟꯒꯤ ꯀꯣꯗ ꯅꯝꯕꯔ ꯌꯥꯎꯕ ꯅꯝꯕꯔꯁꯤꯡꯗꯒꯤ ꯀꯣꯜ ꯇꯧꯔꯛꯂꯕꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯑꯗꯨꯒꯨꯝꯕ ꯅꯝꯕꯔ ꯑꯗꯨ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯕꯤꯌꯨ꯫ ꯐꯦꯁꯕꯨꯛꯇ ꯑꯣꯏꯔꯕꯁꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯔꯛꯄꯗ ꯑꯦꯛꯁꯦꯞ ꯇꯧꯕꯤꯒꯅꯨ ꯑꯃꯗꯤ MSG ꯊꯥꯔꯛꯄꯗ ꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ SPꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯑꯒꯅꯤꯄꯊ ꯁ꯭ꯀꯤꯝꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯑꯃꯈꯛ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯒꯦ꯫ ꯃꯗꯨꯗꯤ ꯑꯅꯧꯕ ꯑꯒꯅꯤꯄꯊ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯑꯥꯔꯃꯤꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯀꯤꯗꯃꯛ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯈ꯭ꯔꯦ꯫ ꯑꯒꯅꯤꯄꯊ ꯃꯤꯂꯤꯇꯔꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯒꯤ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯂꯥꯟꯃꯤꯁꯤꯡ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯥꯔꯃꯤꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯑꯥꯔꯃꯤꯅ ꯍꯥꯏ ꯐꯣꯔꯁꯀꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯋꯦꯕꯁꯥꯏꯠꯇ ꯑꯅꯧꯕ ꯃꯣꯗꯦꯜ ꯑꯁꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯄꯥꯝꯕ ꯄꯨꯝꯅꯃꯛꯇ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯗꯕꯅꯤ꯫ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯖꯨꯂꯥꯏ ꯊꯥꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯑꯥꯔꯃꯤꯅ ꯍꯥꯏ ꯑꯒꯅꯤꯕꯤꯔꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯥꯔꯃꯤꯗ ꯃꯁꯛ ꯅꯥꯏꯕ ꯔꯦꯡꯛ ꯑꯃ ꯑꯣꯏꯅ ꯂꯩꯒꯅꯤ꯫ ꯃꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯦꯡꯛꯁꯤꯡꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯑꯣꯏꯒꯅꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯄꯜꯂꯗꯨꯅ ꯑꯥꯔꯃꯤꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯥꯏ ꯑꯒꯅꯤꯕꯤꯔꯁꯤꯡꯅ ꯆꯍꯤ 4 ꯃꯈꯣꯏꯅ ꯁꯥꯔꯚꯤꯁꯇ ꯂꯩꯔꯤꯉꯩꯗ ꯐꯪꯂꯛꯄ ꯀ꯭ꯂꯥꯁꯤꯐꯥꯏꯗ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯣꯐꯤꯁꯤꯌꯦꯜ ꯁꯦꯀ꯭ꯔꯦꯇꯦꯔꯤꯌꯦꯠ ꯑꯦꯛꯠ, 1923ꯒꯤ ꯃꯈꯥꯗ ꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯗꯕ ꯃꯤ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯁꯣꯔꯁꯁꯤꯡꯗ ꯍꯥꯏꯗꯣꯛꯄ ꯊꯤꯡꯏ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯁ꯭ꯀꯤꯝ ꯑꯁꯤ ꯍꯧꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯔꯤꯒꯨꯂꯔ ꯀꯦꯗꯔ ꯑꯣꯏꯅ ꯂꯥꯟꯃꯤ ꯂꯧꯁꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯦꯗꯤꯀꯦꯜ ꯕ꯭ꯔꯥꯟꯆꯀꯤ ꯇꯦꯛꯅꯤꯀꯦꯜ ꯀꯦꯗꯔꯁꯤꯡ ꯅꯠꯇꯅ ꯑꯇꯩꯗꯤ ꯑꯒꯅꯤꯕꯤꯔꯒꯤ ꯃꯔꯝꯗ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯇꯧꯈꯤꯕ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨ ꯈꯛꯇꯅ ꯐꯪꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯒꯅꯤꯕꯤꯔ ꯑꯃꯅ ꯃꯈꯣꯏꯒꯤ ꯇꯥꯝꯁꯤꯡ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯃꯁꯥꯅ ꯊꯕꯛ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯕꯗ ꯑꯌꯥꯕ ꯄꯤꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯈꯟꯅꯕ ꯀꯦꯁ ꯈꯔꯗ ꯀꯝꯄꯤꯇꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯅ ꯁꯦꯡꯁꯟ ꯄꯤꯔꯕꯗꯤ ꯃꯁꯤꯒꯤ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯦꯟꯔꯣꯜ ꯇꯧꯔꯤꯕ ꯄꯥꯔꯁꯣꯅꯦꯜ ꯑꯗꯨ ꯊꯥꯗꯣꯛꯄ ꯌꯥꯒꯅꯤ꯫ ꯑꯒꯅꯤꯄꯊ ꯁ꯭ꯀꯤꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯍꯤ 18 ꯃꯈꯥꯏꯗꯒꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯍꯥꯁꯤꯡꯕꯨ ꯆꯍꯤ 4 ꯈꯛꯀꯤ ꯔꯤꯀ꯭ꯔꯨꯠ ꯇꯧꯅꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 14ꯗ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯨꯡꯗ ꯑꯞꯄꯔ ꯑꯦꯖ ꯂꯤꯃꯤꯠ ꯑꯁꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯒꯤꯗꯃꯛ ꯆꯍꯤ ꯑꯁꯤꯗ ꯆꯍꯤ 18 ꯐꯥꯎꯕ ꯌꯥꯍꯟꯈ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯅꯧꯕ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯔꯤꯀ꯭ꯔꯨꯠ ꯇꯧꯔꯕ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯕꯨ ꯑꯒꯅꯤꯕꯤꯔ ꯍꯥꯏꯅ ꯈꯪꯅꯒꯅꯤ꯫ ꯑꯥꯔꯃꯤꯅ ꯍꯥꯏ ꯅꯧꯅ ꯔꯤꯀ꯭ꯔꯨꯠ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯥꯔꯝ ꯑꯦꯛꯠ, 1950ꯒꯤ ꯄ꯭ꯔꯣꯚꯤꯖꯟꯗ ꯏꯟꯒꯅꯤ ꯑꯃꯗꯤ ꯂꯦꯟꯗ, ꯁꯤ ꯅꯠꯇ꯭ꯔꯒ ꯅꯣꯡꯊꯛꯀꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡꯗꯃꯛ ꯆꯠꯅꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯒꯅꯤ꯫
ꯑꯒꯅꯤꯚꯔꯁꯤꯡꯅ ꯁꯥꯔꯚꯤꯁꯀꯤ ꯃꯇꯝꯗ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡ ꯄꯤꯔꯛꯈꯤꯒꯅꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯣꯏꯕ ꯃꯊꯧ ꯇꯥꯔꯛꯄ ꯑꯃꯗꯤ ꯄꯣꯂꯤꯁꯤꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯑꯥꯔꯃꯤꯅ ꯕꯦꯆ ꯈꯨꯗꯤꯡꯃꯛ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯇꯧꯔꯝꯂꯕꯁꯤꯡ ꯑꯗꯨꯗ ꯔꯤꯒꯨꯂꯔ ꯀꯦꯗꯔ ꯑꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯔꯛꯄꯗ ꯑꯦꯟꯔꯣꯜꯃꯦꯟ ꯇꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯒꯅꯤ꯫ ꯃꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯇꯧꯈꯤꯕ ꯄꯔꯐꯣꯃꯦꯟꯁꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯌꯥꯎꯅ ꯑꯣꯕꯖꯦꯛꯇꯤꯚ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯥꯔꯃꯤꯅ ꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯃꯦꯅꯔꯗ ꯈꯟꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯄꯤꯕ ꯃꯇꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯇꯧꯔꯕꯁꯤꯡꯒꯤ ꯑꯈꯟꯅꯕ ꯕꯦꯆ ꯈꯨꯗꯤꯡꯒꯤ ꯆꯥꯗ 15ꯗꯒꯤ ꯍꯦꯟꯅ ꯔꯤꯒꯨꯂꯔ ꯀꯦꯗꯔ ꯑꯣꯏꯅ ꯂꯧꯁꯤꯜꯂꯣꯏ ꯍꯥꯏꯅ ꯑꯥꯔꯃꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏꯔꯤ꯫ ꯔꯤꯒꯨꯂꯔ ꯀꯦꯗ ꯑꯣꯏꯅ ꯑꯦꯟꯔꯣꯜ ꯇꯧꯔꯕ ꯑꯒꯅꯤꯚꯔꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯆꯍꯤ 35 ꯑꯃꯒ ꯊꯕꯛ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯔꯤ ꯑꯃꯗꯤ ꯃꯈꯣꯏ ꯖꯨꯅꯤꯌꯔ ꯀꯝꯃꯤꯁꯟ ꯑꯣꯐꯤꯁꯥꯔꯒꯤ ꯑꯇꯣꯞꯄ ꯋꯥꯛꯁꯤꯡ ꯁꯔꯚꯤꯁꯀꯤ ꯇꯥꯔꯝ ꯑꯃꯁꯨꯡ ꯀꯟꯗꯤꯁꯟꯁꯤꯡꯅ ꯀꯣꯟꯁꯤꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯥꯔꯃꯤꯅ ꯍꯥꯏ ꯑꯒꯅꯤꯚꯔꯁꯤꯡ ꯑꯁꯤ ꯆꯍꯤ 4ꯒꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯁꯦꯂꯦꯛꯁꯟ ꯇꯧꯅꯕꯒꯤ ꯍꯛ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯦ꯫ ꯑꯦꯟꯔꯣꯜꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯒꯅꯤꯚꯤꯔ ꯑꯃꯃꯝꯅ ꯑꯒꯅꯤꯄꯊ ꯁ꯭ꯀꯤꯝꯒꯤ ꯇꯥꯔꯝ ꯑꯃꯁꯨꯡ ꯀꯟꯗꯤꯁꯟ ꯄꯨꯝꯅꯃꯛ ꯏꯟꯕ ꯃꯊꯧ ꯇꯥꯏ꯫ ꯆꯍꯤ 53ꯒꯤ ꯃꯈꯥꯗ ꯂꯩꯕꯁꯤꯡꯒꯤ ꯍꯧꯅ ꯄꯦꯔꯦꯟꯇꯁ ꯅꯠꯇ꯭ꯔꯒ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯅ ꯑꯦꯟꯔꯣꯜꯃꯦꯟꯠ ꯐꯣꯔꯝꯗ ꯁꯥꯏꯟ ꯇꯧꯕ ꯆꯪꯏ ꯍꯥꯏꯔꯤ꯫ ꯑꯒꯅꯤꯚꯔꯁꯤꯡꯅ ꯔꯤꯒꯨꯂꯔ ꯁꯔꯚꯤꯁꯀꯤ ꯅꯨꯃꯤꯠ 60 ꯑꯣꯏꯕꯗꯨꯒꯤ ꯃꯍꯨꯠꯇ ꯆꯍꯤ ꯑꯃꯗ ꯃꯈꯣꯏꯒꯤ ꯅꯨꯃꯤꯠ 30ꯅꯤ ꯂꯤꯚ ꯂꯧꯕ ꯌꯥꯒꯅꯤ꯫ ꯃꯦꯗꯤꯀꯦꯜ ꯂꯤꯚꯁꯨ ꯃꯦꯗꯤꯀꯦꯜꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯐꯪꯒꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯩꯅ ꯄꯥꯊꯣꯛꯆꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫